lupa lakh yankai gi insurance COVID-19 lanthengda front line da thabak tawriba health workers singna laichat asiga mari lainana laikhidaba matamda Prime Minister Garib Kalyan package ki makhada lupa lakh yankai gi insurance senfam phangan gadawri COVID-19 patient ga hakthengna thabak tawriba community health workers sing yauna public health providers singna laichat asina laikhidaba natroga laichat asiga mari lainaba duty da accident da laikhidaba matamda hairiba insurance ki senfam asi phangani Private hospital singi staff amadi state central hospital sing Autonomous Hospital Sing Central Ministry gi makhada leiba hospital sing da daily wages ad hoc outsource staff oina seasonary ba thabak tagi pothagrava sing volunteer local urban body sing su insurance asina konsingani masak takpa matamda Government of India na issue tawba FAQ copy ama puthokadabani loina na makataba clarification gi damak Director of Health Services Manipur da contact tawba yagani hairi masigi matangda ngasi Deputy Secretary Health and Family Welfare na office memorandum ama thokre Negative oire Mumbai da apok palayeng batchaluraga card halakiba Imphal East District ki Khomidok area dagi miyoi ama positive oikiba du ngasi test tawbada negative oirakpadagi athuba matamda discharge tawraba yana leire Mahaka tharaga Manipur da COVID-19 na positive oiba singi manungda layeng badagi negative oirakpa punna manga suragani Hana Imphal West District ki thangoi bandagi ama Thobal District ki Lilong dagi ama amadi Tengnoupal District ki More dagi ani layeng bada pharaktuna hospital dagi discharge tawkhrabani Panba yabadi Khomidok area dagi positive oikiba dugi apokpa Mumbai da layeng bachatpada mahaki apokpi positive oiraktuna nabadagi Mumbai da laikhidravani amaromda Delhi dagi card laktuna thasigi taraga nithoida Imphal da thunglaraga ngasi test tawbada positive oikiba Imphal East District ki Dulalend da leiba miyoi adu thasigi taraga mari fauba mayumda leiramlaga thasigi taraga mangada Ereka School Quarantine Center da leirakkhibani mahak mayumda leirambana athuba matamda mayumgi miyoi sing test tawragani haina authority singna phongdorokli loina na topa pawamada nupi macha ama Quarantine Center da linna chikpada sire Uttarakhand gi Nainital District da leiba Quarantine Center da sahi taruk surabi nupi macha ama linna chikpada gi sire Thogdok aduga mari lainana miyoi ahum book tawkhre haina senior official amana phongdokkhre Quarantine Center aduda phamung sudabadagi nupi macha aduna imung manungi miyoi singal loinana leimaida tharaga tumlingaida thogdok adu ningthokaba numitki ayuk anganbada thokhibani haina Nainital gi District Magistrate Savin Bansal na phongdokhe nupi macha adu Betalghat ta leiba Community Health Quarantine Center da pukhatki mapham aduda mahak sire haina lauthoki haina mahak na phongdokhe Betalghat ki tali sethi da leiba school building hangalaga quarantine center onthokiba mafam aduda thogdok adu thokhibani thogdok adu ka mari leinana Sub Inspector Revenue Raspal Singh Village Development Officer Umesh Joshi amasung Assistant Teacher Karan Singh IPC ki section 304A section davadagi mi sianba yauna tongan ba section singi makhada book tawkhre haina DM na phongdokhi Quarantine facility aduda leiba inmate singna phongdokpugi matung inna center adugi akoibada asongba mongsong sing leibana linna chikani haibagi khudong thiba lei haina imung adugi miyoi singna Raspal da wakat ki adubu thawai khide imung adugi miyoi sing adu handakta Delhi dagi halakhibadagi school building aduda quarantine tawduna thamlakhibani ching oina tawba mafam singda leiba quarantine center singda thamliba miyoi singna washroom sing motli amasung water supply gi awat pa lei haina complaint tawduna lakhi masigumba sindok sinjinda soiba leiba sina nupi macha adu sikhibani haina center aduda leiba topa inmate singna maral sikhi